पाउशलेम पाउ खरा अपडेट तौजरी लॉ मिनिस्टर वाइस प्रेसिडेंट की मदकता कोर्ट केस थांगतखरे जुडिशियरी कोलेजियम सिस्टम अदुगी मयुक्ता मखोयना ngang wagang adugidamak laibak asigi vice president Jagdeep Dhankar amasung Union Law Minister Kiren Rijiju ki mayukta Bombay Lawyers Association na animak aduna miyam mamangda Supreme Court ki ijat laikha tahle haraduna Bombay High Court case ama thangatkre Bombay Lawyers Association BSN masigi chairman Ahmad Abidi na thangat ki public interest litigation aduna Law Minister amasung vice president adu Constitution of India da thazaba leitaba amafongdokduna Constitutional forces du paibagi makoi masamak disqualified oire habagi declaration ama tawdanaba High Court adu da haijage Vice President amasung Law Minister aduna Supreme Court na thamliba logi matungin states ko adu logi matungin status ko adu hongdokna bagi constitutional scheme gi makha da fangliba lambi amada sinaba tawdana khwaidagi ikai papiba amasung Athi balon da sinatuna institution of judiciary baroina Supreme Court ta attack afung naba attack ama tawhre an Supreme Court ta haijagiba adu da Bombay Lawyers Association adu haike Law Minister amasung laibak asigi Vice President adu magna constitution amasung judiciary de attack adu tawkhrabasu makoi gi mathakta thabak lokhati an Supreme Court ta haijaragiba adu haike Respondent number 1 amasung 2 gi mathakta pankriba lisat adu judiciary ki mathakta attack ama tawkhiba du khaktana de Adaba makoina Constitution of India ki mathak dasu atamna attack ama tawki ana potential aduna haire Judiciary amasung Constitution of India da asigamba athiba statement sing asi punmak tawduna su Constitutional Authority amatana ani adugi mathak da thabak amada lawkhate Vice President amasung Law Minister aduba makoi gi duty sing dagi athengba thamlabasu High Court adu da petition aduna demand tawki hauki patha da Union Law Minister Rijiju na Collegium System aduna hanna wahang tawki aduga Mr. Dhankar nasu Parliament Constitution adu amend tawna bagi authority lay aduwa masigi basic structure adu hongdokna bagi authority leite ana wal bikiba case paranda Bharati case da Supreme Court ki landmark 1973 judgment adu da condemn tawki Aigoi Democratic Nation amara haiba wangasigi pakom piba lugani an Mr. Dhankar na haige Unit Law Minister Mr. Rijiju su Judge Singh hapnanabagi Collegium System adu mayak seng de masung accountable oide hydra government atopa mechanism amba puthoktriba phawwa housing system aslam hak thabak tawba tari haina hokiba sahi November da haike Assam da crore taret ki heroin fare police ne sathakiba tongan ba operation sing da Assam gi Karbi Anglong district da lupa crore taret longki oigadaba heroin ga konana miyoi hom fare ana police officer silanga si phangdokre anbo operation adu da Lahar Hizan area da Karbi Anglong district police na heroin gram sahum supna bhari fa ke maso miyoyama fa ki faraba mi edu doboka area da liba Fayazuddin kawwa masagi sahi tara garifan suraba miyoy amane aron pa omad yimpham oiduna Bogaja gi SDVO John Dasna Lahar Hizan police point ki mamang da checkpoint ama ringkhat ki maduda security personnel na gari ama thalaga tham kham ki amasung kumda thijin bada heroin gram sahum supna bhari yawba sapon ke kunmanga phangke Drug vacancy adu STBO Bogasan amasung officer in charge Bogasan gi supervision makada fakhibani and Mr. Das na makada na haike ani suba operation adu da Difu railway station adu gi mapanda anti drugs operation amasa thaki an officer adu na haike police na heroin kg amari cover tawki amasung Rajasthan gi Zarwad leiba Chandrasekhar Sen sahi nifuga manga amasung Dira Solanki sahi kuntra suraba miu ani fakhe Operation ani aduda fakriba drugs sing atuki market ki mabal lupa crore taruk tarik lom oigani ana Mr. Das na haike pro resistant social media activist sing faduna jail da thamjin gani ana junta lanmi na ki hangre resistant force ki misang changduna social media da text message thagat ba madi Facebook da makoi ki thagat warhol sing ituna post tawba mioi khuding maki matakta junta lenga ki lanmi sing na mangjong na khangre Madudi makatana asigma pro resistant oiba viewsna social media da makhoige tagat waising amade puing thogat bawa fung kya post over thengnarabadi sars tawduna jail da thajin gani junta lenga ki anoba khongthang asik military junta na democratic ki lenga in thaduna in thuduna makoina military ku tawkhiba sahi sangsilakpa ki manung channa Myanmar gi mizam yam da kahena aki akhang pinana bagi khongthang amu hoina lokhalakpa khongthang ne Lebagas da telecom provider hauzik salai tuna lehiribani makoi ki manung da MPT atom amadi koridoni
Quran mai thaba makhatana sa thalaiba makai Sweden na neto da yabu yarwai Turkish President Erdogan. Sweden na Islam gi senglaba lari Quran bo mai thaba yauna protester singbo makhatana Islamic lainik laison gi mayukda pamdaba thabak thawung sing sangchaliba makai Sweden IVM laibak asi neto military alliance na Turkey na kaidongaida su yahutloi ana Turkey gi President Recep Tayyip Erdogan na fongdokre. Sweden amasung Finland na nongsulonggi military alliance asigi member sing oibagi wafam Efruk tawdana lagliba Turkey Stockholm da paring naina sa thagiba tongan ba demonstration sing na maram oidana khoirang khoisauduna laglibani somnagi anti-Islam activist amana sa thagiba protest amada Stockholm da leiba Turkish embassy gi mapanda Quran mai thage amasung mari irai leina da protest amadana Erdogan gi mitam hekta heng tawke thawdok sing asigi mamangda Ankara na Sweden amasung Finland da Turkey na Kurdish amasung atai group singi loida leiba member singi bokta faba panbagi campaign amasa thaduna lakibani Nordi leibagani asina neto da yawagi matangda Brussels da pangthokadaba maruiba mifam ama Turkey na matam kaktana yathokpasu laikre ruling party gi legislature sing da piba space amada Erdogan haike madudi Sweden na makhatana Muslim singi senglaba lairik Quran bo mai thaba madi sagai ba yahliba makai lebak asina fana yamna kanna military alliance asida yawna da pressure piba madi lovi tawba leirabasu aikona alliance asida lebak asibo yawna da aba piba tawroi United States amadi South Korea gi joint military drill na North Korea bo kahena asaba fokan gre South Korea amadi United States ki joint air drill ngarangda gi hokiba galoina drill aduda strategic bomb sing amadi stealth fighter sing yawna sa thagiba air drill aduna Pyongyang gi mathakta asiguma makal gi exercise asi utuna North Korea gi leiriba tawbangam bapunamak namthaba ngami aibagi section wafam phongdokpu ena joint air drill asi hokibane Ngarangdagi hokiba air drill asina United States na North Korea gi nuclear amadi missile gi tracing atudagi hena kanba tawbangamba kya lai aibadod kre Sahiasi gi oina ahanba joint air drill ase US amadi South Korea gi security gi oiba allies sing na pangthokpa ngarangdagi hokibane Masigi matung nongma konbada US ki defense secretary Lloyd Austin amadi magi counterpart wariba South Korean ki lami singa loinana akanba security ki cooperation hena phibam phagat handuna North Korea ki nuclear arm ki threat piba hengalakliba asigi mayukta hena akanba exercise pangthokna ba khangalakre South Korea ki defense ministry na makhatana phongdorokpada US defense secretary ki maigede ki American B-1B long range heavy bomber amadi stealth fighters ngi manungda US Air Force F-22 amadi South Korea gi F-35 yauna yellow sea gi madakda mathakla na paidune exercise adu sataba hokre thawdok gi matang ngasi North Korea gi foreign ministry gi spokesman na section wafam oina phongdorakpada US amadi South Korean anina sathariba air deal asina North Korea da mahum subagum thokle masana North Korea gi tawbangamba kudimak uthokna bagi apamba du leiri aiba wafam state news agency KCNA da phongdorakre Hauzik Siaulamadi Washington ki lami sina akan ba zone drill asi action red line asina sataba haurakre hairi Mamang sahida North Korea na masa matomta lakthok sakibo wafam amada lebagasna nuclear power amadi ulfan test kya tha amachum na pang thorakliba asi international sanction kya singaduna pang thokane masina makoina apukhanna handokpagi wafam leite haikibadu chapchana khangana bagi tanja adu lakle Hauzik South Korea amadi America gi lami singa lepalaitana North Korea gi biamda wakal kangau hanba ngami mawongda satari badril asina makoibo ngambi mawongda satari badril asina makoibo wakal tahan pangam abagi thajab adu khawrang na ngaire US ki defense secretary Austin amadi South Korea ki defense minister Ling Jong na sayul asigi manungda hena pakthok chawthok exercise sathanaba yananaba purakhibaga loinana joint military exercise asi akata na hena khomang yangsna sathanaba semsa khre Marwena North Korea gi Pyongyang dagi andakta nauna South Korea rom da drone sing lona paisin duna sangchilak lambagi pakum pibo oina dillasi makha sangtana sathagani haikiri US thengnana ba nuclear force in nagani North Korea United States na South Korea ke military exercise tawbagi thabak hengalakliba asina tension ase kham thengba red line power yauli ana phongtoklodana North Korea nangase US military ke khongtang ase thengnana ba khwadagi pu thangba ngamloidaba nuclear force tinana ba semsari ana warning tawkre US Defense Secretary Lloyd Austin na Korean Peninsula da fighter jet amasung aircraft carrier chawna advance orba military assessing site thopagi thabak hengalagani ana phongdokraba matungda North Korea ki foreign ministry na
थादोखिबा वारोल अमदा न्यूक्लियर फोर्स सिनबगी वाफम से फोंदोरखिबने US अमसुंग साउथ कोरिया की मिलिट्री ड्रिल तौबगी सांग हेंगटपा असिना कोरियन पेनिनसुला असि असोबत लान के खुलाई पैफम अमसुंग यामना अरुबत लानबम ओंथोकली एंड नॉर्थ कोरियन फॉरेन मिनिस्ट्री की स्पोकपर्सन अदुन हाइके मखल अमा हेक्तगी मिलिटरी की सिंगनब थेंगनबगीदमक नॉर्थ कोरिया न ख्वादगी पुब थांगब ngamloidaba न्यूक्लियर फोर्स सिननब सेम सारी अना वरोल अदुदा हाइके इजराइल न गजा द एयर स्ट्राइक तौरे पैलेस्टाइन की गजा स्ट्रिप द वेस्ट तौबा लालौबसिन रॉकेट अटैक तौरपदगी इजरायली फाइटर जेट्स नगासी लालौबसिन की फैसिलिटीसिंग द यामकना एयर स्ट्राइक तौरे हाइरे ताउदोगदो हाक्तिंगबा मीसिंग फोंदोखिबा मतुंगिना इजरायली आर्मी ड्रोन अमसुंग फाइटर जेट्सिंग कोइफाई पाइबा अमसुंग पोखाइबगी मखोल क्या ताखि हाइरे गजा स्ट्रिप द नमफुद शासन पाइसिन लेरिबा हमास लालौलु ग्रुप अमसुंग अतोपा यामना मपांगल कनबा इस्लामिक जिहाद मिलिटरी पोस्टिंग द मिसाइल ताराग मरी काप्सिन की हाइरे पोस्ट अमसुंग फैसिलिटीसिंग द अखनब टारगेट तौदुना सथगिबा अटैक अदुदा मिसोपदि यावखिदे अन पैलेस्टाइनियन मेडिकल सोर्सिंग हाइरे इजरायली आर्मी स्पोकसमैन अमना फोंदोखिबा मतुंगिना खा इजरायल द रॉकेट अनि काप्सिलपगी पाखोमोइना एयर स्ट्राइक अदु तौखिबनि हाइरे रॉकेट अटैक अदुगी मतंगदा ग्रुप अमतना क्लेम तौरप लेट्रे फिलीपींस द US मिलिटरी जायथोपगी सांग हेंगटकदौरे साउथ चाइना सी SCS द चाइना की थ्रेट जामना हेंगलगलै तरक्ता यामना अरिबे एलाइ ओरिबा यूनाइटेड स्टेट्स अमसोंग फिलीपींस ना खानोंगपोक एशियन लेबागसदा अमेरिकन मिलिटरी सैथोपकी सांग्यामना हेंगनबा यानाखरे US की डिफेंस सेक्रेटरी लॉयड ऑस्टिन की फिलीपींस खोंगसता यानाबासी पुराखिबने एग्रीमेंट असिगी मखादा अहेंबा मिलिटरी केम मरीसु US फोर्सेस द पीगदौरी मसिना चाइना थेंगनबदा US ता अनौबो मफम पीगदौरे ताइवान द अकनबा थ्रेट तौरिबा अमसोंग SCS द लेबा पुनमकना समुद्र सरुक मुनरिबा चाइना की थाउसेल लेबा पुनमक समुद्र सरुक मुनरिबा चाइना की थाउसेल असि थेंगनबगीदमक US ना एशिया दे अलायंस सेमगतपगी थबक सथारिबा असिदा लॉयड ऑस्टिन मंजिल थारे हाना US की मिलिटरी द अयाबा पीखिबा फिलीपीन मिलिटरी बेस मंगादसु प्रोजेक्ट क्या पाइखतपद यामना खुमांग चौसिल हाइरी हारिबा मफमसिंग असिदा अमेरिकन फैसिलिटीसिंग सेमगतपगी थबक असि सही कयागी ममांगदगी चथदुना लाकपने अदुबा चपचाना करिनो खंगदबा लोकल इशू क्या नंबर ओइदुना थबक खुमांग चौसिनबा ngamdana लाखिबनी हाइरे मनीलाद लापद लॉयड ऑस्टिन फिलीपींस की प्रेसिडेंट फर्डिनांड मार्कोस जूनियर उनदुना फिलीपींस दा US मिलिटरी हेना पाक्सना चावथोकपा याननबगीदमक थागतपा फोंदोखे मिलिटरी हेना पाक्सना चावथोकपा यानबगीदमक थागतपा फोंदोखे US मिलिटरी की मपांगल हेना कनखत हनगदोरिबा असि चाइना अमसुंग ताइवान की मरक्ता लानथोकपा याबा मोंगदा टेंशन जामरा वांगलिङै तालक्तने लानथोरकपा ताराबदि US ना ताइवान नाथोकनबा होनरकपदा तोंगान तोंगानबा मिलिटरी बेसिंग की मथौ यामना लेरकदौरी मरकसिदा चाइना की फॉरेन मिनिस्ट्री स्पोक्सवुमेन बाउ निंगना US असि मपुक्सेल पिकबा एजेंडा चथरी अन मराल सिग्रे US अमसुंग फिलीपींस की मरकता मतेंग पिनरिबासि चाइना की सौखलपा थिंगनबगीदमक्तनी आइना चाइना ना मतम क्या की ममांगदगी कन्ना यानिंद्रे यूक्रेन की दमक यूरोपियन यूनियन ना खोंफम चेतना लेप्तुना मतेंग पांगनी उर्सुला बॉन्डर यूरोपियन कमीशन की चीफ उर्सुला बॉन्डर ngasi mahaki कमिश्नर टीम अमग लोइनना केपता थुंगलाखरे ngasi की खोंसत असि यूक्रेन अमदी यूरोपियन यूनियन गा लाना मांग ताखलबा लेबाक असि की दमक खन्ना नैनबगी मिफम अमा पांगथोकदोरिबा अदुगे नोंगमा मांग ओइनना थुंगलाखिबने ngasi mahana यूक्रेन दा थुंगलाबगा हाय रशियन लेबाक असि लंदाबा हेक हौरखिबदगी ngasi लाक्लिबा असि गा मरिरक सुबने माना गेप्ता अमुखना लाकबा असि दा यामना नुंगाइबा पोगे माना मफम असि लाक्तुना मखोय फुन्ना लेमिनादुना यूरोपियन यूनियन यूक्रेन की दमक मतेंग पांगनबगी दमक मतम पुंबगी ओइना खोंखम सेना लेबली हाइबदु लगने माना ट्विटर थागलकपा वारोल अमथाय ngasi यूक्रेन दा लाक्लिबा असि दा मखातना यूरोपियन यूनियन लेबाक असि की दमक मफुंग फाना सपोर्ट तवगा लोइना अमगा अमगा तेंग बांगनादुना रशिया की मेयुक्ता लेबकने ngasi उर्सुला की किप खोंगचता महक लोइनाबा ग्रुप फॉरेन पॉलिसी की चीफ जोसेफ बोरेल जाउना कमिश्नर तारागा मंगा पुना लोइना रखे यूरोपियन कमीशन की चीफ वुस्लाना मखातना फोंदोखिबदा ngasi mahana यूक्रेन दा लाक्लिबासी असोबा सिंबल अम ओरगने मसना यूरोपियन यूनियन यूक्रेन की दमक लेबली रशिया दा नियम चुमदबा मोंगता लम करामबगी लांदा असि मेयुक्ता चप चाना लेबली हाइबदो खंगलगनी आइबो वफम सु थामखे यूरोपियन यूनियन की लेबाक सिंदा ममांग चाइगी फेब्रुवारी थादगी रशिया ने यूक्रेन की मथकदा लांदा हेक हौकिबदगी रशिया दा इकोनॉमिक सैंक्शन दगी सफु क्या पीदुना लाखिबदा नतना केबदसु मखल क्या की अफब खुलाई क्या वेस्ट कंट्री सिंगी बेकेदगी लेप्तना मतेंग पांगदुना लाखिबने मसिदा नतना लिसिंग अनी कुनगनी थोई की जुन थादा यूक्रेन बो यूरोपियन यूनियन की
candidate status ta awafiduna candidate oihengrabani Talagasida Russian Foreign Minister Sergei Lavrov na phongdorappada nongsoklong ki sungsina balebak na Moscow bo maithi bapin na bagidamak thorang kya lakutun lagli masigi maram am oina European Union ki chief yauna Ukraine da laktuna makoi ki misang da wafung kya phongdok liwa adu Canada ba madi oiro tawa wafung haktani hanama na phongdokre Ursula na makata na phongdorakpada hausi oira kadori balan ki anuba khongthang asina Russia bo soidana maithi ba piragani adak pigadoriba maithi ba khobi asina Rusia bo sahi tara na khujing oiba matam singda amukon na makhoi semit lon sing hanagum hanjan bang malaroi aike drone attack da sin nakiba part sing explosive sing codis group sing supply tauke handak da Iran gi mai thangba province Imphal da leba military plan amada sathakiba drone attack da sin nakiba part sing amasung explosive sing ado Iraqi Kurdistan region da base tawwa hostile oiba Codes group sing Iran da transfer tarokibani ana semi official news agency ki report na haire Iran ki Supreme National Security Council da affiliate tawwa news na masak maming takthok da source sing paladuna hai hauki pathang da miki bidang atheng da sathakiba attack aduda explosive sing amsong micro air vehicle MAV sing ki part sing ado hostile group sing asna for intelligence service ke order amada awang su thangba border farga border city amagi waksu amada transfer tawge Kumzali singani kungani tuigi Augusta Iranian Intelligence Ministry na Operation Codis individual singi oiba member sing phake drone attack adu thangsu na meki midang pung tara makhairum tabada Imphal military France ngi manungda amara satharakibani ad Iran ge defense ministry na nawaisin bita phangdokhe ministry asigi matungina drone strike adu da misi mina sing amata yaukhide plan adu gi workshop magi jumtakta minor damage thokpana tana atai amanga ta singsu thokide Report adu na makata aduna attack adu sin nakiba drone sing adu ki manungda amagi manufacturer Iran na khang bangamle an akupa warol sing makata na pandabida haike nakala maromda Russia ki rocket attack da Ukraine da miyoi ahum sikre Nongbuk thang city Kramatorsk ki maiga da residential building amada Russian rocket amana panbada leba popan mita yamrabada miyoi ahum sikre amasung konsokre ani Ukraine ki official sing na phongdokre Pungani ki mamangda Russian sing city aduki mayai da leiriba residential building aduda rocket aman attack tawraki amasung maduda building adu mafung phana mang takre ani regional governor Pablo Kirilet kona telegram messaging app ta haike rocket attack aduki matungda Ukraine ki president Volodymyr Zelensky na miyoi ahum sikre amasung ate akai makhada laikre masi akhoi ki lebak astan numit khuding oiriba ponsi ki masak aduni haine ikhe Tramadox asi Kremlin na ngaklopi ba safety singna singani taraga maritagi auna paiduna laikhraba nongpok thangba industrial region Torenski manungda leibane Auki ba sahida Moscow na mafam adubo Russia ki sarukni laukthokla batungda region pumba dur lauksinara ba honaraki maragasda lantandagi phangba pawda United Kingdom na Ukraine da fighter jet sing thapa haibasi haujiki oina asumba khongthang na te haigre Ukraine da fighter jet sing thada nabagi akan ba wari pamba laude adubo madu haujiki tangkak asida asumba khongthang aduni aina khande aina defense secretary Ben Wallace tangasi phongdokre ahakna matam sangna masida loina rakre amasung ahakna thabak ani kha khanglakre madudi kaidongwai da thabak amada hekta yathokana amasung kaidongwai da thabak amada hekta yadaba tawgunu aina Britain na Ukraine da jet sing thada bagi maram karino anglakibada mahakna pawmi sing da haike Masi zapsana sukle lengner widaba wariba manate housing maki oinadi ayak namadu asumba khongtang ni khande sayesda conflict asta kari orakade ka habdu Russia ki mayukta Ukrainian singna western armor sin nabungamba adugi matungina lakani haina mana wakata ge ngarang leba pukun mit British Prime Minister Rishi Sunak ki wangang loina Ukraine da je sing thaba habdu thaba koina chana ba yagiroi maramdi bakoi ba pai patam da thake sangki gani haike bakoi na housing mathau tari badi armor amasung Teng sing aina makata ke amrom da jamna nungai pa omana advanced military surveillance drone sing chaba US pram amana sumnagi dollar amakhata da drone ani Ukraine na jona bakhal Ukraine da jona na bakhali amasong madu aya wa fina da US government da abil tawre ana ngasi law thokre US force in Afghanistan Syria Iraq amasong atai conflict thokpa mafam sing da surveillance amasong targeted attack sing da jamna mahi phangna sinaki ba refer amasong Grey Eagle aba makoi powerful drone sing adu General Atomic Aeronautical Systems na Ukraine da pinarwa thakaya Washington da hajrakre haike Maragasida February kungamari da Russian yamna chauna landaraba yai Russian Ukraine da landaba hokiba numit
फेब्रुवारी कुनगा मरी लापदा रशियन फोर्सेस ना अमुक हना यूक्रेन दा यामना चावना अटैक तौना थौरांग तौरी आइना यूक्रेन की डिफेंस मिनिस्टर ओलेक्सी रेजनिकोव ना फोंदोखरे मिनिस्टर वफम असी फ्रांस चटपदा फोंदोखिबनी खोंसत अदुदा मांगना अहानबा MG 200 एयर डिफेंस रेडर सिंह लेनाबगी यानाबा पुरपा ngamkhe masina masa panba amasung ballistic missile sing amadi makhal makha kyagi drone plane sing paisalakpada armed forces na khangdokpa ngamlagani ana minister na haike France की BFM network ता वांगंगबदा रेजदी को न लागलेबा फेब्रुवारी कुनगा मारीदा यामना चावना लंदाना नबगी दंबा रूसिया न लामी लाख मंगारों खोंगतख्रे अदुबो यूक्रेन न थासना नबगी दंबा खोंगतपा तासेंगबा लामी मासिंगदी अमुक हेना यामलंबा याय अना फोंगदोके ऑफिशियल ओइनदि मखोना लामी मासिंग लाख अहुमनी अना लाख थोगली अदुबो ngamkhayda lairiba larmi sing akhoni yengba matamda masing ase yamna hengani ana thajari Ukraine ki commanders na labungda thawang yathokna counter operation ki damak sem sagani ana defense minister asin haige English ngani kolumdoi asi military ki mai pakpa gi sahi oigani aina hangna thajaba thamli hogi patha khara asna Ukrainian forces na mai pakhiba kya adu mangjaba yade ana resdikop na haige minister phongdok leba wafam asi spring loitringe de Ukraine ki Donbas lamdam khudum chansinna na Russian president Vladimir Putin na mahaki forces ta order dawre an Ukrainian intelligence na pau piringai talagtani namida kuding ki video ki khudangda jati da paujel pibada President Volodymyr Zelensky na frontline da oriba piba masimha ki forces ki damak changeng ki masak oiri ana phongdoki akhoi leba ki nongpok lomda frontline da landan han bagi action yamna henkalagli piba asi amuk khena lusilagli thingna bagi amata ngarbo ufai asi maithi biba asini masi tank fighter jet asang range ki missile sing tawba tai aina president haike अरोइबद कंटेंट सिंग असिकी मरकुइबा पाउ खरा असिबा पाउ दमजरिबा मणिपुर लोकल न्यूज यूट्यूब चैनल असेदगी यंगबेरिबा पुनम पथागा जरी चैनल असिन अदोमदा कानारबदी सब्सक्राइब तौबीद्रिबसना सब्सक्राइब तौबीरम लोइनना लाइक एंड शेयर तौबसु काविगनु पुनमकपो अमखाना थागा जरी